tamjari ISTB ki pawmi yeng tabiri basing taram noksari ngasigi maru bapauda lupa lak ani makai puduna dukan gi pot lobo sat kibalai sam Sunil sakang da basingna pesa munhor ba matungda tamthina phur thadorne hol pausanona pizari Sakhiba December ki tang nipan da singjamai supermarket maya da leiba masagi dukan da ki lupa lak ani makai puduna dukan gi pot tik pasat kiba laisram Sunil sakang da basingna pesa munhor ba matungda tamthina phur ga hinga gi mafam amada thadok lam le hari ma ki pibam sathina sokpatagi James Hospital da wangang mangamdana laikanari matau kalamna kanana mahak pu phar bano haiba chapchawa khang mangamdri thaudosi batang da police na kya samal lokhakhre panbayai Sunil bu mang ki bagi matang ngarang yaning da phongdok tuna singjamai bazar da miyam gi oiba wakat mi pham pangthokibani maji kina taw tung da ko maji na tung ma ri da da koi da man phongdok inda hainga ngal lai ko na singjamai PS ka taw ga koi no Home Department ki makada listing ani tarada Manipur Police ki ASI long na paprikhada mai pakhaba candidate singda ngasi power appointment order pi da babu yaning da phongok turang ngasi candidate singa thangoi ban bus stand da all assistant sub inspector ASI selected candidate and the guardian association sinra wakan mi pham pham khrai deputy chief minister da memorandum pisinduna khangan balai khaba su thabak to ontok tabasin ngai tu fawi appointment letter athuba da pitok trabadi tongan tongan ba khongjang kaya changsilagani haina wakan mi pham adu da saruk yaki basingna phongdok naki wangang ki basingna hakibada handak lakador baning tham mi pham gi mamangda selected candidate singi appointment letter pitok piu haiki candidate sing pam haido matung ni sum kaidong ai da khoi appointment order pi da ge habse sise fix to lai treba ado yari ge athu matam da khoi gi ningtham mi pham je pham ding ai da haidok piu sing khoi haijening je ado khoi kai ma haidok pi da ge khoi gi makha ta ba tawya ba taw ge na dum lebna reba Amaromda Manipur Sarkarna Department kaya gi hang ma post ki thabak longna na parekha pangthokibagi phol haidok tuna namsinuna thambagi chanabi ama lisang sinalakli Health Department gi JNM amadi ANM longna bagi tabak parekha pangthokiba sahi ama helakla phawbang si phawba Sarkar sina parekha gi phol haidok tuna namsinuna thamli parekha thagiba musina khongjang phawba changsin balai khrabasu ngasi phawba Sarkar sina karigumba thabak amata lokotana leibani pawgi maratana break amatang lominasi break matunda amukana tanam oksari Anirik Suba Impal Exporta lamdam masige innovator Nipan lomgi pathok sing pathok tuna miyam da utna bahonari haina National Small Industry Corporation NSIL gi deputy manager L Ibeto mina phongdokre wapama singa si ISTP news ga akhanana unaba ma phongdokibani uri pogsom lekai da leiba NSIL gi Impal gi office ta unaba adu da corporation gi deputy manager L Ibeto mina hayeng dagi ibu yama Somalia salenda mitrani subna pangthok da expose da tongan tongan ba polam kaya utpagalonena makan makha kaya gi thorom kaya su pangthokani haki Mela manu sida ikoina seminar kaya koi meeting kaya si tawra kanda ikoina customer si na koi Manipur da lai riba maru ina koi ni yoka sari koi entrepreneur kambu jingjina pa koi kani to koi age moise Manipur da nakana Manipur gi wang ma loina loina na India gi wang ma da ikoi gi market se kermain to na ikoi gi phampam mama kan da ge ikoi gi botok se malen gi thang pe yon be aga da ge ha gi ikoi gi team ne ko Kurai Kongpal Ningthobum lekai da leiba Sesakpi amadi film kumbi chitrana Diwalen da leiba Manipur Mahila Kalyan Samiti Kabo lekai Diwalen Children Home da chana thaknaba amadi phirol kaya yanthokre Mahila Kalyan Samiti gi General Secretary Jaminina asuk mangang singa sigdamakta khallaga mateng panglakpada thagat phongdoki loinana Manipur gi miyam nang mateng pangbiu haina appeal toki chitrana hakibada angang kaya asibu nungsibati mahana ngam mateng pangmani tungda su mahana ngamlibu makai mateng kaya pangkhigani haki All Manipur College Teachers Association na changsil khongjang asi miyam gi amadi mahiru singi mayukta lepanate higher education kannabagi damakta tangai padaba khongthang oikibani haina association na thadru pajero lamana khanghalakli part time guest lecturer amadi non teaching staff singi exam pangthokpada athing balaite mahiru singi khandaba education buno monomagi muthar na mohonari ba sakara sida association na protest togana boycott tawuni hari sakara higher education bu ngasigi pibam asi tananaba long term plan oina honakibagi mapung oidiba commissioner higher education p wife department sidagi thangdok khidiba phawba association asigi khongjang hanbali tana sangsangni hari higher education department asi tonimada tawba tungi asanami yeng mangkraba ama oirabani miyamna uza singi khongjang sogot pidana association gi dabi mapung phanduna higher education mu kannana bhona minasi hari amuka na break amatang lomas amuka na taramok sari
Nobel Prize ki matang da pangthokpa Millennium Science Lecture ngasi Model Higher Secondary School Impal da pangthokre. Manipur Science and Technology Council Master ki miyang makada Manipur Science Communicator Association na sinduna. Say kudim gi December ki tang tara da pangthokpa lecture aduda Master ki Director T.S. Surendranath amadi school sige principal Ais Ranjit na Thorma Pusing oina saruyaki. Mayre kaya na saruyaki ba Thorma duda Zenims ki Assistant Professor Dr. O. Joy Chandrana. Nobel Prize in Physiology or Medicine, Manipur University Physics Department की Associate Professor S. Dorendra Singhana, Nobel Prize in Chemistry, अमदी इम्फाल College की Associate Professor Dr. S. Rajendra Singhana, Nobel Prize in Physics Habi Hiram Singh Wangang की lecture program asi pangtup ki matang da Master ki Director Surendranath na phongdok ki bada Nobel Prize asi toan ma hiram taruk tak pibani science ki hiram hum khatma khangalaga Mahirui Singda Nobel Prize matau karam na phangba yabage amadi kamdom na hona gadagi habi matang da khangna na ba program asi sin bani haki देखो यम नहा होय बदगी यम हल्लो मोदे नोबेल प्राइज बे याय एखोय ममांगी सही बगोददी माइदगी यंगेस्ट नोबेल लॉरेट सी सही 15 सुबनिपा फिजिसिस्ट अमना ओइकी अदुबु हंदक की सहीददी माइदगी नहा होय नोबेल लॉरेट से मालाना युसुफजय पाकिस्तानी अमना हंदक की फिजिक्स की ओइना फंगी अदो अखोयना सिदमरु ओइना पांथोक सरिबा स्की प्रोग्राम दे खोय फिजिक्स की लिटरेचर की इकोनॉमिक्स की वाफम जी थादोखरगा खोय साइंस की सब्जेक्ट नाते दंग कोई कंसेंट्रेट कोई लोसल कदम लो पाव अमुकन पिजरी lupa lakh ani makai puduna tukan gi pot lobo sakki balai sam Sunil sakang daba singna paisa mun hawrba matungda tamthina phuraga thadok lam ai stbi pawming tabiri basing amukan khurumjari